ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ, ꯋꯥꯔꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕꯤ ꯊꯥꯖꯒꯤ ꯃꯄꯨꯔꯣꯏꯕ ꯏꯔꯣꯏ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛꯇ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯁꯨ ꯅꯣꯝꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯍꯤꯡꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯆꯦ, ꯆꯝꯐꯨꯠ ꯃꯍꯤꯁꯦ ꯈꯔ ꯊꯛꯆꯤꯟꯁꯤ꯫ ꯏꯃꯥꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯅꯁꯥꯗꯣ ꯁꯣꯛꯆꯤꯟꯕꯅ ꯌꯥꯗ꯭ꯔꯦ꯫ ꯅꯆꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯁꯦꯜ ꯇꯤꯡꯗꯨꯅ ꯌꯦꯡꯊꯣꯛꯄꯤꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯔꯤꯕ ꯁꯟ ꯃꯆꯥꯁꯦ ꯑꯁꯤ ꯑꯣꯏꯅ ꯌꯣꯟꯊꯣꯛꯂꯒ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤ ꯌꯦꯡꯂꯁꯤꯔꯥ?" "ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ꯫ ꯂꯩꯔꯤꯕ ꯁꯟ ꯑꯁꯤꯗꯤ ꯌꯣꯟꯊꯣꯛꯀꯨꯝꯁꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯅꯄꯥꯁꯨ ꯅꯧꯅ ꯀꯥꯏꯅꯈꯤꯗꯣ꯫ ꯅꯪꯃꯨꯛ ꯅꯨꯡꯗꯝ ꯊꯤꯕꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯔꯣꯏꯗꯣ꯫ ꯀꯔꯤꯒꯤ ꯅꯆꯥꯕꯨ ꯅꯨꯡꯗꯝ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯅꯆꯥꯃꯨꯛ ꯃꯄꯣꯛ ꯐꯕꯗꯤ ꯑꯅꯤ ꯁꯨꯔꯣꯏ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯄꯂꯦꯝ ꯏꯃꯥ ꯅꯪꯕꯨ ꯎꯖꯔꯤꯕ ꯃꯈꯩ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯅꯆꯥꯗꯨ ꯀꯟꯅ ꯂꯩꯅꯕ ꯏꯆꯦ, ꯆꯝꯐꯨꯠ ꯃꯍꯤꯁꯦ ꯈꯔ ꯊꯛꯆꯤꯜꯂꯣ." ꯑꯁꯤ ꯍꯥꯏꯔꯒ ꯆꯝꯐꯨꯠ ꯃꯍꯤ ꯑꯗꯨꯕꯨ ꯈꯔ ꯏꯟꯒꯦ ꯇꯧꯏ꯫ "ꯊꯛꯅꯤꯡꯗꯦ, ꯏꯜꯂꯛꯀꯅꯨ꯫ ꯊꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯌꯦ ꯏꯃꯥ꯫ ꯊꯛꯂꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯒꯗꯣꯏꯅꯣ? ꯕꯦꯝꯃ, ꯅꯃꯥ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯏꯆꯥꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅꯦꯍꯦ." "ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯅꯆꯥꯁꯨ ꯆꯠꯆꯔꯣꯏ, ꯏꯃꯥꯁꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ꯫ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯁꯤꯕꯅꯤꯗ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯊꯃꯣꯏꯗ ꯂꯩꯃꯟꯕ ꯑꯣꯏꯍꯜꯂꯤ꯫ ꯏꯆꯥ ꯏꯇꯣꯝꯇ ꯑꯁꯤꯒꯤ ꯀꯜꯂꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯝꯂꯝꯗꯨꯅ ꯆꯠꯀꯅꯤ ꯈꯟꯕꯗ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯄꯨꯉꯝꯗ꯭ꯔꯦ, ꯆꯠꯄꯨ ꯆꯠꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯠꯇ ꯅꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂ ꯃꯥꯜꯂꯦ꯫ ꯑꯗꯨꯝꯅ ꯈꯟꯖꯤꯜꯂꯒ ꯑꯅꯥꯕꯗꯣ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅꯕꯅꯤ꯫ ꯋꯥꯈꯜꯗꯣ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯅ ꯈꯟꯗꯣꯛꯄꯁꯨ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯏꯃꯥ? ꯅꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯂꯣꯏꯈ꯭ꯔꯦꯅꯦꯍꯦ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯎꯔꯝꯃꯤ꯫ ꯆꯤꯡꯌꯥꯒꯤ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯈꯨꯠꯁꯥꯈꯠꯇꯨꯅ ꯑꯩꯕꯨ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯀꯧꯔꯝꯃꯤ." ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯥꯖꯗꯨ ꯃꯅꯥ ꯑꯅꯤꯅ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨꯕꯨ ꯃꯦꯟꯁꯤꯟꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯅꯆꯥ ꯑꯩꯅ ꯀꯔꯝꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯒꯗꯣꯏꯅꯣ? ꯏꯃꯥꯕꯨ ꯅꯆꯥ ꯑꯩꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ? ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ?" ꯃꯍꯥꯛꯁꯨ ꯀꯞꯆꯩ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ꯫ ꯏꯆꯥꯒꯤ ꯏꯇꯧꯕꯨ ꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯔꯤꯒꯤ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯣꯏꯅꯣ? ꯏꯃꯥ, ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ꯫ ꯏꯆꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ꯫ ꯐꯛꯂꯥꯡꯁꯤꯗ ꯉꯥꯗꯨꯅ ꯍꯤꯞꯀꯦ." ꯊꯥꯖꯅ ꯃꯃꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯐꯛꯂꯥꯡꯗ ꯉꯥꯊꯍꯜꯂꯤ꯫ ꯃꯃꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯦ, ꯅꯃꯥꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯍꯤꯞꯊꯔꯛꯎ꯫ ꯑꯗꯨꯉꯩ ꯅꯪꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯇꯨꯅ ꯏꯃꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯅꯪꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯨꯝꯂꯔꯣ꯫ ꯅꯃꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯒꯦ." "ꯏꯃꯥ, ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ?" ꯊꯥꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯩ꯫ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯊꯗꯨꯅ ꯍꯤꯞꯆꯩ꯫ ꯃꯃꯥꯒꯤ ꯈꯨꯏꯔꯕ ꯃꯈꯨꯠ ꯑꯗꯨꯅ
ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯅꯥꯟꯊꯕꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯅꯅꯦ, ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯏ꯫ ꯃꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯗꯨꯗ ꯊꯥꯖꯗꯨ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯤꯀꯨꯞ ꯑꯃꯗꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯝꯕ ꯃꯃꯥ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯏꯁꯩ ꯁꯛꯈꯤꯗ꯭ꯔꯦ, ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯥꯖ ꯃꯤꯀꯞ ꯊꯣꯛꯂꯛꯏ, ꯃꯃꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯕꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ꯫ "ꯀꯔꯤ ꯃꯇꯧꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ? ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯔꯣ? ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯅꯣꯡꯗꯝ ꯊꯤꯕꯤꯕꯨ ꯀꯅꯥꯗ ꯁꯤꯟꯅꯕꯤꯔꯝꯕꯒꯦ? ꯅꯆꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯂꯛꯎꯁꯤ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯏꯃꯥ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ." ꯊꯥꯖ ꯀꯞꯄ ꯌꯥꯕ ꯃꯈꯩ ꯀꯞꯆꯩ, ꯑꯗꯨꯕꯨ ꯀꯞꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯗꯨ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃꯒ ꯊꯥꯡ ꯃꯆꯥ ꯑꯃꯒ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ "ꯂꯥꯏꯔꯕ ꯑꯩꯗꯤ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯔꯨꯒꯅꯤ? ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯒꯤ ꯃꯈꯥ ꯊꯥꯗꯨꯅ ꯊꯕꯛ ꯁꯨꯒꯗꯕꯒꯤ ꯁꯔꯨꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯄꯤꯔꯨꯛ, ꯐꯩꯖꯥ, ꯐꯨꯅꯤꯟ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯦꯛꯂꯒ ꯃꯁꯤꯕꯨ ꯀꯩꯊꯦꯜꯗ ꯑꯁꯤꯠꯄ ꯃꯃꯜ ꯈꯔꯗ ꯌꯣꯟꯗꯨꯅ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯅꯨꯡꯂꯦꯜꯂꯒꯦ꯫ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯐꯔꯒꯅꯤ꯫ ꯈꯨꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯆꯤꯡꯗ ꯀꯥꯗꯨꯅ ꯄꯥꯝꯃꯤꯜ ꯁꯤꯡꯖꯥ ꯌꯥꯅꯕꯅꯤ, ꯃꯈꯣꯏꯒꯤ ꯃꯇꯨꯡꯕꯨ ꯏꯜꯂꯒꯦ." ꯊꯥꯖꯗꯨ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯃꯊꯟꯇ ꯆꯠꯂꯝꯃꯤ꯫ ꯆꯤꯡ ꯑꯗꯨ ꯈꯔ ꯀꯥꯈꯠꯂꯦ, ꯑꯗꯨꯒ ꯐꯩꯖꯥ ꯄꯥꯜꯂꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯍꯦꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯆꯤꯡꯈꯣꯡꯗ ꯂꯝꯄꯥꯛ ꯑꯣꯏꯅ ꯂꯩꯕ ꯄꯤꯔꯨꯛꯅ ꯁꯧ ꯁꯥꯗꯨꯅ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯏꯔꯣꯏ ꯂꯥꯕ ꯑꯆꯧꯕ ꯑꯃꯅ ꯅꯥꯄꯤꯅꯤ ꯈꯟꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯊꯥꯖ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯜꯂꯤ꯫ "ꯑꯩꯅ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯄꯤꯔꯨꯛꯁꯤꯡ ꯑꯁꯦ ꯏꯔꯣꯏ ꯂꯥꯕꯁꯤꯅ ꯂꯣꯏꯅ ꯂꯩꯈꯥꯏꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦꯅꯦꯍꯦ꯫ ꯄꯤꯔꯨꯛ ꯑꯁꯤꯁꯨ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ꯫ ꯏꯔꯣꯏ ꯑꯁꯦ ꯊꯨꯅ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯂꯨꯗꯕ ꯌꯥꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥ ꯍꯦꯛꯂꯤꯕꯗꯨ ꯇꯣꯛꯇꯨꯅ ꯆꯤꯡꯈꯣꯡꯒꯤ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯔꯣꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯥꯎꯔꯛꯏ, "ꯍꯩꯅꯦꯍꯦ, ꯅꯍꯥꯛꯅ ꯂꯣꯏꯅ ꯄꯤꯔꯨꯛ ꯑꯁꯤ ꯆꯥꯊꯣꯛꯂꯕꯗꯤ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ, ꯑꯩꯒꯤꯁꯨ ꯈꯔ ꯈꯥꯛꯎ ꯀꯩꯗꯧꯒꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯣꯏ ꯑꯗꯨꯕꯨ ꯇꯥꯜꯂꯤ꯫ ꯏꯔꯣꯏꯗꯨ ꯃꯤꯅ ꯑꯗꯨꯝꯅ ꯇꯥꯜꯂꯛꯂꯕ ꯑꯗꯨꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯝꯄꯥꯛ ꯃꯆꯤꯜ ꯑꯗꯨꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ "ꯃꯁꯤꯒꯤ ꯏꯔꯣꯏꯁꯦ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗꯤ ꯇꯥꯕ ꯃꯥꯜꯂꯤ꯫ ꯂꯥꯏꯔꯕ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯔꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯄꯤꯔꯨꯛꯁꯦ ꯆꯥꯊꯣꯛꯀꯅꯨ꯫ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯔꯒꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯎ." ꯑꯁꯤ ꯍꯥꯏꯔꯒ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯊꯥꯡ ꯃꯆꯤꯜ ꯑꯗꯨꯅ ꯊꯤꯟ ꯊꯤꯟꯗꯨꯅ ꯄꯤꯔꯨꯛ ꯑꯗꯨꯕꯨ ꯍꯦꯛꯏ꯫ ꯄꯣꯂꯥꯡꯗꯨꯃ ꯄꯤꯛ ꯊꯟꯅ ꯍꯦꯛꯏ꯫ ꯃꯇꯝꯗꯨ ꯐꯥꯎꯕ ꯉꯁꯥꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯏꯁꯤꯡ ꯊꯛꯂꯝꯕ ꯏꯔꯣꯏꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅ ꯏꯔꯣꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, "ꯃꯥꯒꯤꯁꯤ ꯑꯩꯕꯨ ꯁꯪꯕꯤꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯑꯣꯏꯔꯝꯃꯣꯏꯗ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯦꯛꯂꯛꯄ ꯏꯟꯁꯥꯡ ꯑꯗꯨꯅ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛꯇ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯊꯥꯖ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯂꯔꯦ꯫ ꯃꯤꯠꯀꯨꯞ ꯑꯃ ꯇꯨꯝꯂꯕ ꯃꯇꯨꯡꯗ ꯊꯥꯖꯒꯤ ꯃꯪꯂꯥꯟꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯤꯡꯌꯥꯗ ꯎꯈꯤꯕ ꯑꯆꯧꯕ ꯏꯔꯣꯏ ꯂꯥꯕꯗꯨ ꯑꯃꯨꯛ ꯎꯔꯛꯂꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗꯅꯤ ꯏꯔꯣꯏ ꯂꯥꯕ ꯑꯗꯨꯕꯨ ꯊꯥꯖꯅ ꯃꯈꯨꯠꯅ ꯅꯨꯡꯁꯤꯅ ꯍꯦꯛ ꯅꯥꯟꯕꯤꯕꯒ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯁꯤꯅ ꯁꯣꯛꯂꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯤ꯫ ꯑꯩꯕꯨ ꯃꯤ ꯑꯃꯨꯛ ꯑꯣꯜꯍꯜꯂꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯒꯅꯤ꯫ ꯃꯁꯤꯗ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ?" ꯊꯥꯖꯅ ꯇꯞꯅ ꯈꯨꯝꯃꯤ,
ꯅꯤꯡꯉꯣꯜ ꯊꯃꯣꯏꯅ ꯊꯥꯅꯨꯡ ꯌꯧꯅ ꯄꯥꯝꯖꯕ ꯇꯥꯔꯕꯁꯨ ꯀꯔꯝꯅꯗꯤ ꯍꯣꯏ ꯍꯥꯏꯅ ꯌꯧꯋ ꯄꯥꯎꯈꯨꯝꯒꯗꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥꯁꯤꯗꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯑꯆꯧꯕ ꯁꯥꯍꯤꯡ ꯆꯥꯕ ꯄꯥꯝꯕ ꯀꯩ 4-5 ꯊꯣꯛꯂꯛꯈꯤꯕꯗꯨ ꯀꯩ ꯑꯗꯨꯕꯨ ꯎꯕꯗ ꯊꯥꯖꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯤꯄꯥꯏꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯨꯡ ꯂꯩꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯁꯥꯕꯤꯒꯤ ꯍꯛꯆꯥꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁꯥꯕꯤ, ꯄꯥꯝꯕ ꯀꯩꯔꯦꯟ ꯊꯣꯛꯂꯛꯂꯦ꯫ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯁꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯀꯔꯤꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯗꯣꯏꯅꯣ? ꯅꯁꯥꯕꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯆꯦ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯄꯥꯝꯕ ꯀꯩꯔꯦꯟꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯥꯟꯊꯦꯡꯅꯖꯒꯦ꯫ ꯅꯪ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯑꯆꯧꯕ ꯏꯔꯣꯏꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯦꯗꯨꯁꯨ ꯐꯅ ꯁꯥꯡꯉꯤ꯫ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯅ ꯄꯥꯝꯕ ꯀꯩꯔꯦꯟꯗꯨ ꯆꯣꯡꯁꯤꯟꯗꯨꯅ ꯑꯉꯝꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯩ ꯃꯈꯣꯏꯅ 5ꯅꯤ ꯑꯗꯨꯒ ꯏꯔꯣꯏꯗꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯑꯗꯨꯅ ꯂꯥꯛꯆꯕꯁꯤ ꯀꯩꯁꯤꯡ ꯑꯗꯨꯅ ꯍꯦꯟꯈꯤꯔꯝꯃꯤ꯫ ꯀꯩ 5 ꯑꯗꯨꯅ ꯏꯔꯣꯏ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯅꯥꯇꯣꯟꯗꯨ ꯉꯪꯗꯨꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯖꯗꯤ ꯃꯤꯍꯨꯜꯗꯨ ꯁꯨꯗ꯭ꯔꯦ꯫ ꯀꯩ ꯑꯃꯅ ꯃꯍꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯊꯥꯖꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯃꯪꯂꯤꯕ ꯃꯪꯂꯥꯜ ꯑꯗꯨ ꯀꯥꯏꯗꯨꯅ ꯇꯨꯝꯂꯤꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯝꯃꯤ꯫ ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯪꯈ꯭ꯔꯤꯕꯗꯨꯕꯣ? ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯗꯨꯅ ꯁꯤꯔꯝꯒꯅꯤꯗ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯪꯂꯥꯟ ꯑꯗꯨꯗ ꯁꯤꯈ꯭ꯔꯕ ꯏꯔꯣꯏꯗꯨ꯫ ꯊꯥꯖꯗꯨ ꯑꯃꯨꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯊꯥꯖꯗꯨ ꯉꯔꯥꯡ ꯍꯦꯛꯇꯨꯅ ꯊꯝꯈꯤꯕ ꯐꯩꯖꯥ ꯄꯤꯔꯨꯛ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯀꯩꯊꯦꯜꯗꯨ ꯌꯧꯔꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯅꯦ, ꯄꯤꯔꯨꯛ ꯌꯥꯎꯔꯤꯌꯦ, ꯂꯧꯍꯧꯒꯦꯔꯥ? ꯄꯤꯔꯨꯛ ꯍꯥꯏꯕ? ꯂꯧꯍꯧꯒꯦ ꯂꯧꯍꯧꯒꯦ꯫ ꯌꯣꯟꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯄꯤꯔꯨꯛ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ? ꯑꯥ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯂꯝꯄꯥꯛꯇꯣ, ꯃꯗꯨꯗꯒꯤ ꯉꯔꯥꯡ ꯍꯦꯛꯄꯅꯤ ꯏꯅꯦ꯫ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯉꯔꯥꯡ ꯍꯦꯛꯄꯅꯦꯕ? ꯂꯝꯄꯥꯛ ꯑꯗꯨꯗ ꯏꯔꯣꯏ ꯑꯉꯥꯎꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯆꯤꯡꯗ ꯆꯠꯂꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯋꯥꯏꯔꯒ ꯇꯥꯜꯂꯛꯏ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯏꯔꯣꯏꯗꯨ ꯊꯦꯡꯅꯔꯛꯇ꯭ꯔꯣ? ꯋꯥꯏꯔꯒ ꯇꯥꯟꯅꯔꯛꯏ ꯍꯥꯏꯕ? ꯊꯥꯖ ꯋꯥꯐꯝ ꯑꯗꯨ ꯃꯔꯧ ꯑꯃ ꯂꯩ ꯈꯟꯗꯨꯅ ꯑꯣꯏꯗꯕ ꯋꯥꯐꯝꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯩꯗꯤ ꯊꯦꯡꯅꯔꯛꯇꯦꯕꯨ ꯏꯅꯦ꯫ ꯑꯣ, ꯅꯪꯅ ꯊꯦꯡꯅꯗꯕꯒꯤ ꯑꯣꯏꯔꯅꯤ ꯑꯗꯨꯗꯤ꯫ ꯑꯉꯥꯎꯕ ꯏꯔꯣꯏ ꯑꯃꯅꯦ ꯀꯨꯟꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯎ ꯑꯎꯕ ꯃꯤꯁꯤꯡꯁꯨ ꯋꯥꯏ ꯋꯥꯏꯗꯨꯅ ꯇꯥꯟꯅꯩ ꯍꯥꯏ꯫ ꯆꯤꯡꯗ ꯆꯠꯄꯗ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯪ꯫ ꯀꯗꯥꯏ? ꯅꯪꯒꯤ ꯄꯤꯔꯨꯛ ꯍꯥꯏꯕꯕꯣ? ꯄꯤꯔꯨꯛꯁꯨ ꯐꯩꯖꯥꯁꯨ ꯄꯨꯂꯞ ꯌꯥꯎꯔꯕꯅꯤ꯫ ꯂꯣꯏꯅ ꯍꯦꯛ ꯊꯝꯂꯝꯃꯣ ꯑꯩꯒꯤꯗ, ꯑꯩ ꯂꯣꯏꯅ ꯂꯧꯍꯧꯔꯒꯦ꯫ ꯃꯃꯜꯗꯤ ꯀꯌꯥ ꯄꯤꯌꯨꯒꯦ? ꯊꯥꯖꯅ ꯃꯃꯜ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯂꯧꯔꯦ꯫ ꯃꯗꯨꯕꯨ ꯄꯥꯏꯔꯒ ꯆꯦꯡ ꯌꯣꯟꯐꯝ ꯂꯣꯝꯗ ꯆꯪꯗꯨꯅ ꯆꯦꯡ ꯈꯔ ꯑꯃꯁꯨ ꯋꯥꯜꯂꯤ꯫ ꯃꯗꯨ ꯂꯣꯏꯔꯕꯗ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯆꯠꯅ ꯆꯠꯅ ꯊꯥꯖꯅ ꯈꯜꯂꯤ, ꯆꯤꯡꯗ ꯑꯉꯥꯎꯕ ꯏꯔꯣꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ꯫ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯏꯔꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯨꯗꯤ ꯏꯇꯦ ꯀꯔꯤꯁꯨ ꯇꯧꯗꯦꯅ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯉꯥꯎꯕ, ꯃꯤ ꯋꯥꯏ ꯍꯥꯏꯕ꯫ ꯑꯇꯣꯞꯄ ꯏꯔꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ꯫ ꯅꯨꯃꯤꯠꯅ ꯈꯔ ꯂꯩꯊꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯨ ꯃꯍꯧꯁꯥꯒꯨꯝ ꯄꯣꯂꯥꯡ ꯑꯃꯒ ꯊꯥꯡ ꯃꯆꯥ ꯑꯃꯒ ꯄꯥꯏꯔꯒ ꯆꯤꯡꯌꯥ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯆꯤꯡꯗꯨ ꯌꯧꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯆꯤꯡꯁꯤꯗ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦꯅꯦ꯫ ꯀꯅꯥꯅ ꯁꯟꯗꯣꯛꯂꯤꯕ ꯄꯥꯎꯅꯣ? ꯄꯥꯎꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯎꯕ ꯏꯔꯣꯏ ꯂꯩ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯏꯔꯣꯏ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯗꯤ ꯎꯗ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯏꯔꯣꯏꯗꯣ ꯉꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯇꯁꯦꯡꯅ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯁꯤꯔꯝꯂꯣꯏ꯫
ꯃꯗꯨꯗꯤ ꯃꯪꯂꯥꯟꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯥꯡꯂꯛꯇ ꯇꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯍꯦꯛꯐꯝ ꯊꯣꯛꯄ ꯄꯤꯔꯨꯛꯁꯦ ꯈꯔ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯍꯦꯛꯍꯧꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯥꯖꯅ ꯄꯤꯔꯨꯛ ꯑꯗꯨꯕꯨ ꯍꯦꯛꯂꯤ꯫ ꯃꯇꯝꯁꯤꯗꯅꯤ ꯆꯤꯡꯂꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯆꯧꯕ 4-5ꯅ ꯉꯪꯉꯪꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨ ꯄꯥꯝꯕ ꯀꯩꯁꯤꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯃꯅꯥ ꯑꯅꯤꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯎꯔꯦ, ꯀꯩ ꯑꯆꯧꯕ 4-5ꯅ ꯃꯍꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯊꯥꯖ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯆꯤꯟ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ! ꯑꯆꯧꯕ ꯁꯥꯍꯤꯡ ꯆꯥꯕ ꯀꯩ ꯑꯁꯤꯅ ꯑꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯀꯅꯥ ꯂꯩꯕꯒꯦ?" ꯊꯥꯖꯒꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯪꯈꯤꯕ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯃꯛꯇꯨ ꯉꯁꯤ ꯇꯥꯏꯕꯪꯇ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯔꯦ꯫ ꯊꯥꯖꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯀꯟꯅ ꯂꯥꯎꯔꯤ꯫ ꯄꯥꯝꯕ ꯀꯩꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯔꯛ ꯑꯃꯗꯒꯤ ꯑꯆꯧꯕ ꯏꯔꯣꯏ ꯂꯥꯕ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯔꯣꯏ ꯑꯗꯨꯅ ꯈꯣꯡꯕ ꯑꯗꯨꯕꯨ ꯇꯥꯔꯒ ꯀꯩꯁꯤꯡꯗꯨ ꯏꯔꯣꯏ ꯑꯗꯨꯗ ꯃꯃꯥꯏ ꯂꯣꯏꯅ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯣꯏ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯎꯔꯦ, ꯏꯔꯣꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯀꯩ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯅꯔꯛ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯏꯔꯣꯏ ꯑꯗꯨꯒ ꯀꯩ ꯑꯗꯨꯒ ꯑꯉꯝ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯩꯒꯤ ꯃꯁꯤꯡꯅ ꯍꯦꯟꯈꯤꯕꯅ ꯏꯔꯣꯏ ꯑꯗꯨꯕꯨ ꯂꯥꯏꯅ ꯍꯥꯠꯂꯤ꯫ ꯏꯔꯣꯏ ꯑꯗꯨꯕꯨ ꯍꯥꯠꯂꯕ ꯇꯨꯡꯗ ꯀꯩꯁꯤꯡꯗꯨ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤ ꯑꯗꯨ ꯇꯝꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯊꯥꯖꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯄꯥꯏꯔꯦ, ꯆꯦꯟꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯀꯩ ꯑꯃꯅ ꯃꯍꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯊꯥꯖꯗꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨꯕꯨ ꯈꯜꯂꯤ꯫ ꯁꯤꯔꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯏꯔꯣꯏ ꯑꯗꯨꯅ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯀꯩꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯏꯔꯣꯏ ꯑꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯁꯤꯡ ꯑꯗꯨꯕꯨ ꯊꯣꯝꯒꯥꯏꯕꯅꯤ꯫ ꯊꯥꯖ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯏꯔꯣꯏꯗꯨꯒ ꯀꯩꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯈꯠꯅꯈ꯭ꯔꯦ꯫ ꯏꯔꯣꯏ ꯑꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯂꯥꯏ ꯅꯨꯄꯥ ꯑꯃꯅ ꯑꯣꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯁꯤꯡ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯀꯩꯁꯤꯡꯗꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯎꯃꯪꯂꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯇꯥꯔꯕꯁꯨ ꯊꯥꯖꯗꯤ ꯑꯗꯨꯃꯛ ꯃꯁꯥꯗꯨ ꯀꯤꯔꯤ꯫ ꯏꯔꯣꯏ ꯑꯗꯨ ꯎꯕꯗꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯤ꯫ ꯃꯁꯥꯗꯨ ꯊꯔ ꯅꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯏꯔꯣꯏꯗꯨ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯅꯔꯛ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯊꯥꯖ ꯃꯃꯤꯠ ꯑꯗꯨꯅ ꯏꯔꯣꯏ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ "ꯍꯦ ꯏꯔꯣꯏ, ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯦ꯫ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯠꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯤꯡꯅꯕ ꯀꯌꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣ? ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯑꯗꯨꯛ ꯇꯥꯕ ꯁꯥ ꯅꯪꯕꯨ?" ꯊꯥꯖ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯂꯣꯏ ꯈꯟꯗꯨꯅ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯃꯈꯨꯠꯇ ꯄꯥꯏꯈꯠꯂꯤ꯫ ꯏꯔꯣꯏ ꯑꯗꯨꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ꯫ ꯊꯥꯖ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯪꯗ ꯎꯈꯤꯕ ꯏꯔꯣꯏꯅ ꯑꯣꯟꯕ ꯇꯥꯏꯕꯪ ꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯁꯤꯡꯗ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ꯫ ꯊꯥꯖꯅ ꯈꯜꯂꯤ, ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯎꯈꯤꯕ ꯏꯔꯣꯏꯅ ꯑꯣꯟꯕ ꯃꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯤꯒꯗ꯭ꯔꯅꯦ? ꯃꯪꯗ ꯃꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯃꯗꯤ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯏꯔꯣꯏꯗꯣ ꯃꯤ ꯁꯣꯏꯗꯅ ꯑꯣꯟꯕ ꯉꯝꯂꯝꯕꯁꯨ ꯌꯥꯏꯅ꯫ ꯃꯇꯤꯛ ꯂꯩꯕ ꯏꯔꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯣ꯫ ꯆꯥꯎꯈ꯭ꯔꯕ, ꯀꯟꯈ꯭ꯔꯕ ꯑꯆꯧꯕ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯗꯨꯕꯨ ꯃꯊꯟꯇꯅ ꯂꯝꯕꯥ ꯄꯥꯕ ꯉꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯁꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜꯁꯨ ꯅꯠꯇꯅ ꯆꯤꯡꯈꯣꯡꯒꯤ ꯅꯔꯛ ꯑꯗꯨ ꯂꯩꯕꯗꯤ ꯃꯄꯥꯡꯂꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ? ꯊꯥꯖ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯃꯊꯟꯇ ꯍꯪꯖꯔꯝꯃꯤ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯃꯗꯤ ꯊꯥꯖ ꯀꯩꯊꯦꯜ ꯀꯥꯗ꯭ꯔꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯈꯜꯂꯤ, ꯑꯩꯕꯨ ꯉꯁꯤ ꯑꯁꯤ ꯆꯤꯡꯗ ꯄꯤꯔꯨꯛ ꯍꯦꯛꯄ ꯆꯠꯂꯨꯈꯤꯗ꯭ꯔꯥꯅꯦ?
ꯃꯇꯝ ꯈꯔꯗꯤ ꯆꯠꯂꯔꯣꯏꯒꯦꯗ ꯈꯨꯗꯣꯡꯊꯤꯕꯁꯨ ꯅꯪꯈꯤ ꯈꯨꯟꯖꯥꯃꯤ ꯑꯃꯠꯇꯁꯨ ꯆꯠꯅꯕ ꯅꯠꯇꯦ ꯆꯠꯂꯔꯣꯏꯒꯦꯗ ꯑꯩꯁꯨ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯊꯥꯖꯗꯨ ꯆꯤꯡꯗ ꯆꯠꯂꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯆꯤꯡ ꯑꯁꯤꯗ ꯏꯔꯣꯏ ꯂꯥꯕ ꯑꯗꯨꯅ ꯃꯪ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏꯕꯪ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯇꯥꯏꯕꯪ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯕꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯖꯁꯨ ꯆꯤꯡꯗ ꯆꯠꯇꯕ ꯅꯨꯃꯤꯠ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯆꯤꯡ ꯑꯁꯤꯗ ꯏꯔꯣꯏ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯖꯔꯝꯃꯤ ꯏꯔꯣꯏ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯇꯥꯏꯕꯪ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈ꯭ꯔꯔꯣꯏꯗ꯭ꯔꯅꯦ ꯃꯥꯕꯨ ꯉꯥꯏꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯃꯥꯕꯨꯁꯨ ꯌꯥꯝꯅ ꯎꯅꯤꯡꯂꯦ ꯑꯩꯒꯤ ꯑꯋꯥꯕ ꯏꯇꯧꯁꯦ ꯅꯪꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯔꯝꯂꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯖꯩ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯅꯨꯄꯤꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯖꯔꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯂꯥꯛꯇ꯭ꯔꯦ ꯂꯥꯛꯃꯟꯗ꯭ꯔꯕꯁꯤꯗ ꯑꯃꯨꯛ ꯈꯜꯂꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤꯁꯦ ꯑꯩꯕꯨ ꯀꯤꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜꯕꯨ ꯑꯩꯅ ꯂꯤꯔꯒꯦ ꯌꯨꯝꯂꯛ ꯇꯥꯕ ꯈꯨꯜꯁꯤꯡꯅ ꯆꯪꯗꯨꯅ ꯅꯪꯕꯨ ꯂꯩꯕ꯭ꯔꯥ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯏꯔꯣꯏ ꯑꯆꯧꯕꯗꯨ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯑꯍꯥꯟꯕ ꯌꯨꯝ ꯑꯃꯗ ꯆꯪꯂꯝꯃꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯎꯗꯕ ꯑꯗꯨꯗ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯅ ꯍꯧꯅ ꯈꯣꯡꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯣꯡꯂꯕꯗ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ ꯏꯔꯣꯏꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯏꯔꯣꯏꯅꯣ ꯃꯇꯝꯁꯤꯗ ꯍꯩꯅꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯣꯏ ꯑꯗꯨꯕꯨ ꯇꯥꯜꯂꯝꯃꯤ ꯏꯔꯣꯏꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯅꯠꯇ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯊꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ ꯇꯥꯎꯕ ꯍꯨꯏ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯂꯥꯀꯧ ꯈꯣꯡꯂꯝꯃꯤ ꯍꯨꯏ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯣꯡꯕꯗꯨ ꯇꯥꯔꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯏꯔꯣꯏ ꯑꯗꯨꯕꯨ ꯇꯥꯜꯂꯝꯃꯤ ꯑꯁꯨꯝꯅ ꯏꯔꯣꯏ ꯑꯁꯤꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯕꯗ ꯊꯦꯡꯅꯕ ꯁꯨꯛꯐꯪ ꯐꯪꯂꯝꯗꯦ ꯃꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯩꯅ ꯁꯨꯛ ꯋꯥꯅ ꯊꯤꯔꯕꯁꯤ ꯐꯥꯎꯕ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯂꯩꯇ꯭ꯔꯦ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯂꯝꯄꯥꯛ ꯑꯃꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯀꯨꯟꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯠ ꯑꯗꯨꯃ ꯃꯗꯨꯗ ꯑꯗꯨꯃꯛ ꯀꯨꯟꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯊꯥꯖꯒꯤ ꯃꯌꯨꯝꯗꯅꯤ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯊꯕꯛ ꯀꯔꯤꯁꯨ ꯁꯨꯗ꯭ꯔꯕꯅꯤꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯀꯔꯤꯁꯨ ꯂꯩꯁꯤꯜꯂꯛꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯣꯏꯖꯕ ꯁꯟ ꯃꯆꯥꯗꯨꯕꯨ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯝꯃꯤ ꯃꯤꯅ ꯂꯩꯗꯨꯅ ꯁꯟꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯖ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯈꯨꯠꯇ ꯁꯟ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯈꯤꯕꯒꯤ ꯁꯦꯜ ꯈꯔꯗꯤ ꯄꯥꯏꯍꯧꯔꯦ ꯑꯃꯨꯛꯁꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤ ꯃꯃꯥꯅ ꯂꯩꯔꯤꯉꯩꯗ ꯁꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯧꯔꯤ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯊꯦꯛꯂꯒ ꯆꯟꯕ ꯂꯥꯛꯂꯤꯕꯅꯤ ꯁꯤꯡ ꯑꯗꯨꯕꯨ ꯊꯦꯛꯇꯨꯅ ꯊꯧꯔꯤ ꯑꯗꯨꯅ ꯄꯨꯜꯂꯝꯃꯤ ꯂꯝꯄꯥꯛ ꯃꯁꯤ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩꯕ ꯏꯔꯣꯏꯗꯨ ꯃꯃꯤꯠ ꯑꯗꯨꯅ ꯁꯤꯡ ꯊꯦꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛꯇꯪ ꯈꯣꯡꯂꯝꯃꯤ ꯊꯥꯖ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ ꯎꯔꯦ ꯆꯤꯡꯗ ꯂꯩꯍꯧꯕ ꯏꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯏꯔꯣꯏ ꯑꯗꯨꯕꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯏꯍꯨꯜ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯏꯔꯣꯏꯗꯨ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯅꯝ ꯁꯨꯠ ꯅꯝꯃꯤ ꯊꯥꯖꯅ ꯑꯃꯨꯛ ꯈꯜꯂꯤ ꯍꯥꯗ ꯏꯔꯣꯏ ꯂꯥꯕ ꯅꯍꯥꯛꯄꯨ ꯅꯔꯣꯜ ꯏꯔꯣꯜꯗꯤ ꯇꯤꯟꯅꯗꯕꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯂꯥꯛꯄꯕꯨ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕ꯭ꯔꯥ ꯑꯩꯅ ꯆꯤꯡꯗ ꯂꯥꯛꯇꯕꯁꯤꯗ ꯑꯩꯒꯤ ꯃꯥꯏꯀꯩꯒꯤ ꯈꯨꯗꯨꯡ ꯂꯤꯔꯛꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯏꯔꯣꯏ ꯃꯤꯌꯥꯝꯅ ꯑꯉꯧꯕ ꯏꯔꯣꯏ ꯑꯃ ꯆꯤꯡꯗ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯑꯣꯏꯔꯝꯃꯦ ꯃꯈꯣꯏꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ
ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯥꯕꯤꯈꯤꯕ ꯇꯥꯔꯦ. ꯅꯌꯨꯝꯗ ꯆꯠꯆꯈ꯭ꯔꯣꯅꯦ ꯅꯪꯕꯣ. ꯊꯥꯖ ꯁꯤꯡ ꯃꯄꯨꯟꯗꯨ ꯃꯀꯣꯛꯇ ꯊꯣꯝꯒꯠꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯤ. ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯔꯣꯏ ꯑꯗꯨꯁꯨ ꯏꯟꯅꯔꯛꯏ. ꯊꯥꯖꯅ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯠꯆꯈ꯭ꯔꯣꯅꯦ ꯅꯪꯕꯣ. ꯃꯐꯝꯁꯤꯗ ꯂꯩꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯥꯕꯤꯈꯤꯕ ꯇꯥꯔꯦ. ꯆꯠꯆꯔꯣ ꯆꯠꯆꯔꯣ. ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯉꯤ ꯏꯔꯣꯏꯗꯨ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ. ꯋꯥ ꯉꯥꯡꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯊꯥꯖ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ. ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯀꯌꯥꯅꯤ ꯐꯥꯎꯔꯤꯕ. ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯏ. ꯊꯥꯖꯅ ꯐꯔꯦ, ꯅꯪꯅ ꯑꯩꯒꯤ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯛꯂꯕꯅꯤꯅ ꯑꯩ ꯅꯪꯕు ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒꯦ. ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯊꯣꯡꯒꯠꯈꯤꯕ ꯁꯤꯡ ꯃꯄꯨꯜ ꯑꯗꯨ ꯊꯥꯗꯩ ꯑꯗꯨꯒ ꯊꯧꯔꯤ ꯑꯗꯨ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯂꯧꯊꯣꯛꯏ. ꯊꯧꯔꯤ ꯑꯗꯨꯅ ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯉꯛꯁꯝꯅ ꯆꯦꯠꯅ ꯄꯨꯟꯕꯤꯔꯤ ꯑꯗꯨꯒ ꯊꯧꯔꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯦ. ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯏꯔꯣꯏ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯤꯔꯛꯂꯦ. ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯍꯥꯡ ꯍꯥꯡꯂꯕ ꯁꯪꯒꯣꯜ ꯃꯆꯥ ꯑꯗꯨꯗ ꯏꯔꯣꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯟꯕꯤꯔꯤ. ꯏꯪꯈꯣꯜ ꯃꯆꯤ ꯑꯃꯗ ꯁꯖꯤꯛ ꯈꯔ ꯐꯥꯟꯕꯤꯗꯨꯅ ꯄꯤꯖꯔꯨꯔꯦ. ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯁꯪꯒꯣꯜ ꯑꯁꯤꯗ ꯅꯪ ꯑꯗꯨꯃꯛ ꯂꯩꯔꯣꯀꯣ. ꯅꯪꯒꯤ ꯑꯍꯥꯎꯕ ꯁꯖꯤꯛ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯥꯟꯕꯤꯒꯅꯤ. ꯏꯔꯣꯏ ꯑꯗꯨ ꯐꯖꯅ ꯊꯝꯂꯝꯂꯒ ꯊꯥꯖ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯤꯟꯐꯨꯡ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯆꯤꯡꯗ ꯂꯩꯕ ꯑꯉꯥꯎꯕ ꯏꯔꯣꯏꯗꯣ ꯊꯥꯖ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯒ ꯂꯩꯍꯧꯔꯦꯅꯦ. ꯑꯉꯥꯎꯕ ꯏꯔꯣꯏꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯃꯠꯇꯅ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗꯕꯗꯨꯕꯨ ꯀꯔꯝꯅ ꯃꯍꯥꯛꯅ ꯐꯥꯔꯤꯕ ꯖꯥꯠꯅꯣ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯪꯗꯦꯗ, ꯑꯃꯔꯣꯝꯗꯗꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯐꯥꯗꯨꯅ ꯊꯝꯈꯤꯕꯁꯦ ꯃꯁꯤꯅꯗꯤ ꯐꯩ. ꯑꯉꯥꯎꯕ ꯏꯔꯣꯏ ꯑꯁꯤꯅ ꯆꯤꯡꯗ ꯂꯩꯕꯗꯒꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯆꯤꯡꯗ ꯆꯠꯅꯗꯕꯗꯣ ꯆꯠꯄ ꯍꯧꯕ ꯑꯃꯨꯛ ꯌꯥꯔꯅꯤ. ꯍꯣꯏꯅꯦ, ꯆꯤꯡꯒ ꯆꯠꯂꯒ ꯄꯤꯔꯨꯛꯀ ꯍꯦꯛꯇꯕꯗꯣ ꯀꯨꯏꯔꯦꯀꯣ. ꯉꯁꯤꯗꯤ ꯆꯤꯡꯗ ꯆꯠꯂꯨꯁꯤ. ꯁꯣꯝꯗꯅ ꯊꯥꯖꯅ ꯏꯔꯣꯏ ꯑꯗꯨꯕు ꯃꯌꯨꯝꯗ ꯐꯖꯅ ꯌꯣꯛꯄꯤꯔꯤ. ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯩꯅ ꯄꯤꯖꯕ ꯁꯖꯤꯛꯁꯤꯕꯨ ꯍꯥꯎꯕ꯭ꯔꯣ? ꯆꯥꯎ ꯆꯥꯎ, ꯅꯕꯨꯛ ꯊꯟꯅ ꯆꯥꯎ. ꯏꯔꯣꯏ ꯑꯗꯨ ꯑꯃꯨꯛ ꯈꯣꯡꯂꯛꯏ. ꯑꯁꯨꯝꯅ ꯏꯔꯣꯏ ꯑꯁꯤꯅ ꯁꯪꯒꯣꯜ ꯑꯁꯤꯗ ꯂꯩꯕ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ. ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯔꯣꯏꯗꯨ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯝꯃꯤ. ꯈꯣꯡꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯝ ꯁꯨꯔꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛ ꯑꯣꯟꯒꯗꯧꯔꯤꯕꯅꯤ. ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯊꯥꯖꯅ ꯇꯥꯔꯝꯃꯤ. ꯑꯁꯨꯛ ꯍꯧꯅ ꯈꯣꯡꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ? ꯃꯈꯣꯡꯗ ꯊꯧꯔꯤꯒ ꯂꯧꯁꯤꯜꯂꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯏ. ꯃꯍꯥꯛꯅ ꯁꯨꯝꯅ ꯊꯣꯛꯂꯛꯄ ꯑꯁꯤꯒ ꯃꯄꯥ ꯆꯥꯟꯅꯅ ꯁꯪꯒꯣꯜꯅ ꯄꯨꯟꯗꯨꯅ ꯊꯝꯕ ꯏꯔꯣꯏ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯏ. ꯃꯗꯨꯕꯨ ꯎꯕꯗ ꯊꯥꯖꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯉꯛꯄꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯈꯤꯔꯝꯃꯤ. ꯏꯔꯣꯏꯅ ꯑꯣꯜꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯗꯨꯕꯨ ꯎꯔꯝꯃꯤ. ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯋꯥꯟꯊꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ. ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯧꯗꯣꯛꯄ ꯑꯗꯨꯗ ꯊꯥꯖꯗꯨ ꯋꯥꯈꯜ ꯇꯥꯔꯛꯏ. ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯑꯗꯨꯃꯛ ꯉꯛꯂꯤ. ꯊꯥꯖꯅ ꯉꯛꯂꯤꯕ ꯃꯇꯧꯗꯨ ꯅꯨꯄꯥꯗꯨꯁꯨ ꯈꯪꯂꯤ. ꯆꯤꯡꯅ ꯄꯨꯝꯕ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯏꯔꯣꯏ ꯅꯠꯇꯦ. ꯃꯇꯝ ꯈꯔ ꯆꯥꯛ ꯐꯪꯕꯗꯒꯤ ꯏꯔꯣꯏ ꯑꯣꯟꯕꯅꯤ ꯑꯩ. ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕꯤꯕ ꯆꯩꯔꯥꯛꯅꯤ. ꯃꯈꯣꯏꯒꯤ ꯆꯩꯔꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔ ꯑꯩ ꯏꯔꯣꯏ ꯑꯣꯟꯗꯨꯅ ꯂꯩꯔꯨꯔꯦ. ꯑꯩꯅ ꯅꯨꯡꯁꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯊꯤꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯣ ꯅꯪ ꯑꯣꯏꯔꯝꯂꯦ. ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯊꯝꯕꯤꯕꯁꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯔꯝꯕ ꯄꯥꯞ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯂꯦ. ꯄꯥꯞ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯀꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯜꯂꯦ. ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯁꯨ ꯊꯥꯖꯔꯝꯃꯤ. ꯑꯣ,
ꯑꯩꯗꯤ ꯅꯪꯁꯦ ꯏꯁꯝ ꯁꯝꯕ ꯏꯔꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤ꯫ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯕꯅꯤ꯫ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯊꯧꯒꯜ ꯑꯁꯤꯅ ꯅꯪꯒꯤ ꯄꯥꯞ ꯄꯨꯝꯕ ꯀꯣꯛꯄꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯂꯕ ꯑꯩꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯔꯤ꯫ ꯑꯩꯒꯤ ꯏꯃꯤꯡꯅ ꯂꯨꯋꯥꯡ ꯀꯧꯏ, ꯄꯣꯛꯅꯐꯝ ꯂꯝꯗꯝꯅ ꯂꯥꯏꯔꯝꯂꯦꯟꯗ, ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯍꯟꯈ꯭ꯔꯔꯣꯏ꯫ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨ ꯂꯩꯈ꯭ꯔꯅꯤ꯫ ꯑꯗꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯅꯪꯕꯨ ꯀꯔꯤ ꯈꯟꯕꯒꯦ? ꯅꯪꯅ ꯌꯥꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ꯫ ꯊꯥꯖ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕꯅꯣ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ? ꯃꯤꯒꯤ ꯃꯤꯅꯣꯛ ꯀꯤꯕꯅ ꯄꯥꯈꯪ ꯃꯥꯒꯤ ꯋꯥꯡꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯄꯤꯗ꯭ꯔꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣ, ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦꯀꯣ? ꯑꯩ ꯈꯛꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯐꯔꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯑꯁꯦ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ ꯑꯩ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯈꯣꯡꯗꯨ ꯁꯨꯃꯥꯡ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖ ꯈꯥꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯄꯨꯝꯕꯗꯨ ꯊꯩꯗꯣꯛꯇꯨꯅ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯍꯧꯅ ꯀꯧꯖꯔꯛꯏ, "ꯏꯕꯨꯡ"꯫ ꯂꯨꯋꯥꯡ ꯊꯥꯡꯂꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯊꯥꯖ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯣꯡꯗꯝ ꯊꯤꯕꯤ ꯅꯅꯥꯎ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯂꯒꯦ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ"꯫ ꯑꯅꯤꯗꯨ ꯃꯤꯠꯀ ꯃꯤꯠꯀ ꯆꯥꯟꯅꯖꯩ꯫ ꯂꯨꯋꯥꯡꯅ ꯊꯥꯖꯒꯤ ꯃꯤꯠꯂꯨꯗ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤ꯫ ꯊꯥꯖꯅ, "ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫ ꯅꯪ ꯑꯩ ꯃꯜꯂꯕ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯁꯤ"꯫ ꯑꯁꯨꯝꯅ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯂꯣꯟꯅꯗꯨꯅ ꯊꯃꯣꯏ ꯑꯅꯤꯗꯨ ꯌꯥꯅꯔꯝꯃꯤ꯫ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯖꯔꯦ, ꯑꯗꯨꯒ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯝꯃꯤ꯫ ꯏꯆꯥ ꯊꯥꯖꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯖꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯅ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯗꯨꯅ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯄꯤꯔꯦꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯨꯋꯥꯡꯒ ꯊꯥꯖꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫